एप्रिल 13 पांथोकदौरिबा अहानबा तांककी लोकसभा मिखलगी नोटिफिकेशन ngasi thokre mirep che pisinbagi matam ngasidagi hauraga मार्च की तांग 15 फाउबा ओइगनी 38 सुबा लोकसभा मिखलदा मणिपुर की आउटर अमसुंग इनर लोकसभा सीट सिंगदा शिवसेना की कैंडिडेट अमता पुथोकनरोय बीजेपी की कैंडिडेट सिंगदा सौगतलगनी हाइरी अमसुंग लाकलिबा लोकसभा मिखलगा मरी लेनना हंगांग पुलिस स्टेशन ना संगाफम की अकोयबदा तियुंबगी थबक चथबदा युंगौ लीटर 550 मरी फागत पंगमखै मैम खुरमजरी अदोम नेग्रिप्स इम्पैक्ट न्यूज नि एरिना थिंगुजमना हजि पूजा स्वाबगी मरोय पाउसिंग मैम दा पिजरी एप्रिल की तांग 13 पांथोकदौरिबा अहानबा तांककी लोकसभा मिखलगी नोटिफिकेशन ngasi thokre amadi nomination file tauba ngasidagi haukibaga loinana nomination file taubagi aroiba numit tha asigi tang 15 da oikhre mikhal asigi scrutiny na tha asigi tang 13 ta pangthoklaga nomination withdraw taubagi aroiba numit na tha asigi tang 19 da oiri एप्रिल 13 पांथोकदौरिबा अहानबा तांककी मिखल असिदा स्टेट कुन अमसुंग यूनियन टेरिटोरी सिंगी कंस्टिट्युएंसी मरफु 13 मिखल थेंगनरगनी तांकक असिदा आंध्र प्रदेश दा सीट 15 तेलंगाना दा 13 उत्तर प्रदेश दा 9 उत्तराखंड मंगा बिहार दा मरी असम दा मंगा ओडिशा दा मरी जम्मू अमसुंग काश्मीर अरुणाचल प्रदेश मेघालय अमसुंग वेस्ट बेंगल दा सीट अनि अनि मणिपुर मिजोराम नागालैंड त्रिपुरा सिक्किम छत्तीसगढ़ अंडमान निकोबर अमसुंग लक्षद्वीप दा सीट अममम गिदमक मिखल पाक्थोकनी तांकक 8 लाख थोकना पांथोकदौरिबा 38 लाख सुबा लोकसभा मिखल की अहानबा तांकक की एप्रिल की तांग 13 पांथोकदौरिबा मणिपुर आउटर पार्लियामेंटरी कंस्टिट्युएंसी की मिखल की नोटिफिकेशन ngasi रिटर्निंग ऑफिसर ओइरिबा थौबाल की डिप्यूटी कमिश्नर हौबम रोशिताना थोखरे नोटिफिकेशन असी थोकलबा मतुंगदा हौबम रोशिताना फोंदोरकपदा मिखल असिदा मिरेप ओइगदबसिंगना मिरेपचे असिस्टेंट रिटर्निंग ऑफिसर एडीएम थौबाल की ऑफिस दगी अयुकी पुंग 13 दगी नुंथिल पुंग 3 फाउबदा लौबा यारगनी अदुगा फॉर्म थाजिनबगी अरोइबा नुमितना मार्च की तांग 15 ओइगनी महाकना मखा तारदुना मिखल असिगी स्क्रूटिनी मार्च की तांग 13 अदुगा मिरेपचे लौथोकपगी अरोइबा नुमितना मार्च की तांग 19 दा ओइगनी मिखल असी फ्री एंड फेयर इलेक्शन ओइनबा होटनबदा मियामना सुमतेंग पांगबियु हाइना अपील तौरकली हंदा पांथोकदौरिबा 38 सुबा लोकसभा मिखल की आउटर अमसुंग इना मणिपुर पार्लियामेंटरी कंस्टिट्युएंसी दा शिवसेना की कैंडिडेट अमता पुथोक्तना बीजेपी ना पुथोरकपा कैंडिडेट ता सौगतकनी हाइना शिवसेना मणिपुर स्टेट यूनिट की प्रेसिडेंट एम तोंबीना फोंदोखरे बाबूपरादा लैबा शिवसेना मणिपुर स्टेट यूनिट की ऑफिस दा पौमी सिंह उनबदा एम तोंबीना फोंदोरकपदा शिवसेना मणिपुर स्टेट यूनिट की इलेक्शन थेंगननबा कैंडिडेट लैतबा नत्ते अदुबु सेंटर दा बीजेपी दा कॉन्स्टिट्यूशनल अलायंस ओइबना मरम ओइरगा बीजेपी ना पुथोरकपा कैंडिडेट ता सौगतनबा वारेप लौबनी हाइना फोंदोरकी लोइनना मिखल असिदा मणिपुर मियाम गिदमक पार्लियामेंट ता वा ngang ngam मतिक चाबा कैंडिडेट खल्लगा मियामना थादबियु अमदी मिखल नक्शलकपदा सेलना बोट लैबगी चटनबी थादोक्तुना इरांग यावदना माई पाकना पांथोकपा मिखल अमा ओहेन्नबा होटनसी हाइना मियामदा अपील तौखी पौमी सिंह उनबा अदुदा शिवसेना मणिपुर स्टेट यूनिट की नौना हांगदोकपा शिवसेना सेनापति डिस्ट्रिक्ट की प्रेसिडेंट एसो लोथापानी अमसुंग जनरल सेक्रेटरी आर के सोसांग यावना थौमी कयासु एम तोंबीना तरामना ओखी याम क्लियर होइना शिवसेना की दिगसी स्टेन अमा अखोय सिंग अमदी तमदा अखोय कैंडिडेट थादोक चररोय लाकदोरिबा 2019 की हंदकी लोकसभा इलेक्शन सेसदा शिवसेना का समिनरिबा बीजेपी दा कोई बोर्ड सपोर्ट तौरगा लेरिबा सरकार सिगी लुसिंगिबा ऑनरेबल्स अखोय की एन बीरेना मियान नो तमिबा खुदुल सिदा शिवसेना सु सोइदना अखोय माव मतेंग पांगे हेबसे सब सब वारे मगन होइना आई लौथोकसरी बिष्णुपुर डिस्ट्रिक्ट 38 सुबह लोकसभा मिखल की पोलिंग पर्सनल ओइगदौरिबा सिंगबु ईवीएम अमदी वीवीपैट मशीन सिंग करमदा सिजिनगनी हैबगी मतांगदा ट्रेनिंग प्रोग्राम पांथोखरे डिस्ट्रिक्ट इलेक्शन ऑफिसर सिंधुना पंचायत रिसोर्स सेंटर बिष्णुपुरदा पांथोखिबा थौरम अदुदा पोलिंग पर्सनल कुंथ्रारोमना सरुक्याखिबा पोलिंग पर्सनल सिंग अदुदा मशीन सिंग अदु करमदा सिजिनगनी ताकपिखी
कांगपोकपी डिस्ट्रिक्ट की असेंबली कंस्टिट्युएंसी अहुमदसु लाखलिबा लोकसभा मिखलगा मरी लेनना सिजिनगदबा ईवीएम अमसुंग वीवीपैट मशीन सिंह अहानबा तांककी ओइना खंदोकपा लोइख्रे मशीन असि खंदोकपगी थबक अदु डिस्ट्रिक्ट अदुगी डीसी की कॉन्फ्रेंस हॉल दा पांगथोखी मशीन सिंह खंदोकपदा नतना हॉल अदुदा प्रिसाइडिंग ऑफिसर अमसुंग पोलिंग ऑफिसर सिंहदा मशीन सिंह अदु करमना सिजिनगनी हाइबगी ट्रेनिंग सु मखा चथरी लोकसभा मिखल इंग्लिसिंग अनि तरामापन मरी लेनना हाइंगांग पुलिस स्टेशन की खोंबू अमना संगाफम की अकोयबदा ngarang चथखिबा थिहुंबगी थबकता यामलबा युंगौ डीआईसी लिकर फागत पंगमख्रे इम्फाल ईस्ट की एसपी जोगेश चंद्र हौबिजम आईपीएस अमसुंग एसडीपीओ पोरोमपात शंकरजीत की मीटिंग मखादा पीएस असिगी ओशी कार्तिक मलादी आईपीएस अमसुंग एएसआईएल होजो यावना चथखिबा थिहुंबा अदुदा युंगौ लिटर चमगा का यांखैगा मरी फागत पंगमखिबनी थौदोक असि ngarang अयुक अंगन बपुंग मंगा रोम ताब अदुवाइदा चिंगननिंगाई ओइबा मओंगदा टाटा मैजिक अमा लाकपदगी खामदुना येंगलुबदा निसागी पोटलमसिंग असि फागतखिबनी टाटा मैजिक रजिस्ट्रेशन नंबर MN01AZ 0821 दा पुरखिबा युंगौसिंग असि चिंगवैरोंगदगी एस चाउबगी लोइनबी सगोल सेम लैबाक लैकौबी अमगिनी हाइबा खंगबा ngamle फागतलबा युंगौसिंग असि कोइरेंगैदा लैबा एक्साइज डिपार्टमेंट ता हैंगांग पीएस ना खुदसिनख्रे लोकसभा मिखलगा मरी लेनना लौखटपा चेक्सिल थौरांगी मनुंग चनंगसी इम्फाल वेस्ट की कमांडो टीम ना थंगाल बाजार की मेजोरखोल एमजे एवेन्यू अमदी कालीबारीदा थिहुंबगी थबक चथखरे इम्फाल वेस्ट की एसपी ऑपरेशन अरिबम घनश्याम की मीटिंग मखादा ngasi अयु पुंग निपानदगी मापन फाउबा चथखिबा थिहुंबा अदुदा मफम अदुगी मियोय चहुमगा यांखै की वेरिफिकेशन चथखि मदुदा मसागी सक्ताक चे सुदबा मियोय तरागा निपान फागतलबा मतुंग मखा ताबा वहंग पहंग चथनबा सिटी पुलिस स्टेशन दा सिनख्रे हाइरी ngasi nungthel pung mariga minute kundagi mariga minute yankhaiga manga faubadasu hau kaithel da thihumbagi thabak chathakre thihumba aduda mafam adugi miyoi chamriga humbudra verification chathaki bagaloinana masagi saktakche sudaba miyoi taraga taruk fagatuna city police station da sinakre hairi इम्फाल ईस्ट कमांडो की टीम नसु ngasi nungthil pung mariga minute nifu mangadagi mangaga minute kuntra fauba polompat police station akonba sasat avenue area da thihumbagi thabak chathakre thihumba aduda mafam adugi miyoi chaniga supna manga verification chathakhibaga loinana masagi saktakche sudaba miyoi taraga nithoi fagatuna polompat police station da sinakre hairi नाकलमरोमदा इम्फाल ईस्ट कमांडो अमसुंग कुंतरुक शुबा असम राइफल्स की अपुनबा कांगबू अमना आइना थिंख्रबा लालहौलु PLA की थबक चेंथोक चेंजिन तौबनी हाइबा नुपा अमा फारबा मिसक असि हुइकप अवांग लैकाइदगी कैथेलाकपम ब्रोजेन सिंह चही निफुगा तरुक अपोकपा निमाइनी इम्पैक्ट न्यूज न फंगबा पाउदा ब्रोजेन असि ngarang numidang SP इम्फाल ईस्ट की मीटिंग मखादा एडिशनल SP ऑपरेशन TIS कृष्ण तोंबिना लुचिंगबा इम्फाल ईस्ट कमांडो अमसुंग कुंतरुक सुबा असम राइफल्स की अपुनबा कांगबुना फाबनी वहंग पहंग चथब मतमदा फारबा ब्रोजेना महाक असि लालहौलुप अदुगी पाउ चाना थकननबा अमसुंग हिदाक लांथक पुथोक पुसिन तौबा मिसकनी हाइना फोंदोरखी हाइरी मोरे कमांडो अमसुंग कुलहुमदोई सुबा असम राइफल्स की अपुनबा कांगबुना लालहौलु प्रिपाक प्रो की सेल्फ स्टाइल सेकंड लेफ्टिनेंट नि हाइबा नुपा अमा फारबा मिसक अदु सेकमाइजिन ममांग लैकाइदगी वहेंगबम नोंगथांग एलियस सोमोरजित चही कुंट्रागा मंगा अपोकपा मनाउनी इम्पैक्ट न्यूज न फंगबा पाउगी मतुंग इना नोंगथांग असि ngasi nungthil pung ama makhai taba matamda मोरे वार्ड नंबर 4 दगी फाबनी हाइरी मोरे टाउन अमसुंग मोरे टाउन अदुगी अकोयबदा लैबा खुल सिंगी निंगथौ सिंगा निफुहुमदोई सुबा असम राइफल्स का मिफम पांगथोक्तुना अवात अपा कयागी मतंग द खनखरे
निफुहुमदोई सुबा असम राइफल्स की पोस्टा पांगथोकिबा मिफम अदुदा खुल निंगथौ कयाना मखोइगी खुलसिंगदा मायोकनरिबा अवाट अपा अमदी खुदोंग चादबा कयागी मतंगदा वाफम क्या थमखी मिफम अदुदा सरुक याकिबा निफुहुमदोई सुबा असम राइफल्स की कमांडिंग ऑफिसर ओइरिबा सुमित सूदना अवाट अपा सिंग अदु असम राइफल्स ना ngamba amadi tauba yaba thabak thoram khudingmak pangthokani haina thajaba piki Lamphel pata lairiba Settlement and Land Records Department amasung Langol Lining Thau Lai Committee gi member kharaga manaraga lam khopchingduna senda lambi onthokpada mara lairaba singi maphamda Kanglaipa Communist Party Military Joint Council na akanba wafam thamlakli aina thinkraba lal holub asina thadorok pachirol gi matungina Lamphel pat ki akoibada lairiba lam kaya khopchingduna mioi kharagi mingda pata pansilaga amuk yonduna Lanai senda lambi onthokle haibagi wafam wakat lakpadagi thingjinba aduda thawong asi Settlement and Land Records Department amasung Langol Ningthau Lai Committee gi member kharaga manaraga chathabani haiba khangba ngamlakpani hairi Imphal Police Station na konba khoyathongi PWD office manakta ngasi ayuk pung 8:30 rom tarakpa matamda cycle amaga bullet amaga thomjinnabada miyoi ani asokapan nangkhre soklaba miyoi adudi bullet thorakpa Lamphel Police Quarter dagi Clinton Yanglem chahi kunga mathoi apokpa Y Joy Chandrani cycle thoraga lakpa chahi humphuromgi lenga oigadaba soklaba ahaladu hauzik faubagi oina masak maming khangba ngamdri soklaba miyoi animak hauzik note osida leiba Ras Medicity da aruba phibam da laikatnari Maphau Dam gi lambi matam sangna sembidabagi Maphau Dam Road Chingtam Association Committee na chatkhiba Mars ki tang 13 tagi kaukhiba ban adu yaushang kumhai gi yenglaga matam kharagi oina ngasi Mars ki tang 10 ga nipa dagi komthokle hairi yaushang kumhai hek loiba faubada lambi sembi drabadi Maphau Dam gi lambi thengbagi khongjang makhata na changsingani hairi College of Agricultural Central Agricultural University Imphal na Department of Animal Sciences Sinduna Scientific Management of Ponies Haibahiramda numit nini chathagadaba training program ngasi haudokre Central Agricultural University Kaugi Conference Hall da pangthokliba training program asiga mari leinana chief guest oina sarukya kiba Kaugi Vice Chancellor Professor M Premjit Nahai Malemdagi Kangkhul mutki gadara haibagi akiba leiraklaba Manipur gi poni asi kannaba hotnabada aikhoi pumnamak amato oina hotnabinaba ama mathautai amaromdana sagol loibana loiriba miyoi adugi chap chaba senthok lambi ama piba ngamdaba asinasu miyamna sagol loibada pukning changba watpagi maram amasu oiri haiki maram asina Manipur gi tanglaba ponibu kananaba Manipur lengak nasu haurakliba mirol singda ponibu nungshiba pokhanaba poni gi maramda school gi syllabus da hapa amashu mathautari haiki adin mamangai dadi ngasai paisa paibi mayam singsina ngasai gi sagol si loinarami adu hojikti ngasai gi royal loiba ngasai gi mi singduna su kana toroktrabani na loidi loi adu ga ayamba poni loiriba singsina poni dagi di mitsu phangde sangom su phangde karimta phangde subna dagi polo sanabagi duni and polo sanabidi shishu mamangai damaina khara handagrabani na adu ga di poni si neglect torokanda ida akoina sorok da thadoragadi sorok tagi phangi ba even ngasai gi unhygienic oiriba ngasai garbage khangde ama khangde ngasai gi chaw matam daida ngasai gi polythene gi keno ga charak padana aroibida akoina wari ke khabar tagi tagre madudi ngasai gi sagon sibe shiyogre Python Programming Theory Application and Implementation haiba themda numit nini chupna chathagadaba National Seminar cum Workshop ngasi Manipur University Physics Department ki conference hall da pangthokre workshop asi UGC SAP DRS2 ki mating makhada Physics Department Manipur University na sinduna tha sigi tang 18 fauba chathagadabani thauramadu saruk yakiba singna English singamaga chamapal marfutaraga mathoida ihan hanbo oina Gudovan Rosamna Puthokiba General Purpose Programming Language asigi matangda wafam kya thamnaki ngasi National Seminar asi haudopagi thauramda University asigi Administrator Jarnal Singh IISER Kolkata gi Professor Prasanta K Panigrahi amasung Physics Department Manipur University gi Head of Department Professor N Nimai Susarukya ki
lamdam asida nishagi ipakta tauduna lairiba naharol singbu matau karamna thingani amadi makhoibu karamna achumba thabak asigumba thabak asidagi ngakthok hangani haibagi matangda awareness program ama district social welfare officer Bishnupur na sinduna Bishnupur da pangthokre People Resources Development Association Bishnupur gi conference hall da pangthokpa thoram aduda PRDA gi secretary L Suranjoy Bishnupur Child Line gi director L Pishak amadi self help group ki miyokya su sarukya ki thoram aduga mari leinana social welfare officer Bishnupur gi Jyotisna phongdokhibada nisha thingba amadi drug thingna bahaiduna awareness khakta pangthokpa asina thingba ngamloi adugi saruk lairiba department amadi tongan ba stakeholders singa punna khutsamnaduna drug ki wathok asi loishinna ba punna hotnaminagadabani haina appeal tawki Aku cek kuting ki 26 June si cek kuting ki wall this aku ki drug day hai na pangthok jai social frame makha da state level da district level chang pangthoi bu drug policy book frame tong ngam ding si bokta mamang da angang myam phagi bele angang myam program tok na ko to lo sim tang to ga drug program adiki expert myam la ki doctor myam la ki adik integrated rehab center for drug addiction gi center Manipur center mapan gi functionaries myam la pullaga akoi Jennings da auditorium hall da toki bele minister yaga drug policy form film to sen but still we are not able to do that. Myanmar gi tamuda pangthokiba Indo-Myanmar border trade ki seminar kam workshop ta Asian Highway 1 and 2 gi saruk ama oiriba Imphal More lambi asibu pakthok hanabagi matangda khanakre Manipur University India amadi Moniwa University of Myanmar na khutsamnaduna Sinduna Nongmaijing Numita Pangthokiba seminar aduda More tamu border da tauba yaba informal amadi formal trade singi matangda kupna khanaki thoram aduda University animaki academicians sing amadi stakeholder kayana sarukya ki Moniwa University gi rector professor Sowin Manipur University gi professor CH Priyoranjan amadi former Indian ambassador of Myanmar Gautam Mukhopadhyay Dice member oina sarukya ki Seminar aduda sarukya kiba Business Excellence Group back Manipur gi secretary Hero Thokchomna seminar asidagi kananaba fall kaya lakani haina thajaba thamlakpaga loinana tamuda guest house tama sahanabagi damak amadi university ani asigi resource project singda invest tawbagi apamba singsu seminar aduda pukhatki hairi Manipur Chamber of Commerce and Industry gi General Secretary T.I. Jyotinasu seminar aduda presentation piki hairi Matang swaisida break ama laujage break ki matungda Justice M.V. Murali Dharanbu Manipur High Court ki judge oina ngasi wasak lau ki bagi pau amadi Manipur amasung malim ki tongan ba ipaw sing puduna lakchage Impact News pu meeting ta dun lebiu Mayam bu mukana taram nokchuri bulletin asigi makhata pau miyam da pizari Justice M.V. Murali Dharanbu Manipur High Court ki judge oina ngasi wasak laukre Manipur High Court ki Chief Justice Ramalingam Shudhakarna M.V. Murali Dharanbu Manipur High Court ki Chief Justice ki court ta wasak lauhan ki ngasigi thoram aduda Manipur High Court ki Judge Justice Lanu Sungkum Jamir Justice K.I. Novir yauna Manipur Police DGP LM Khaute yauna makok thongba officer sing Manipur High Court ki advocate kya susarukya ki Manipur High Court ki hanagi Judge Justice N Koteshwarna Guwahati High Court ta transfer tawkraba matungda India ki President na Madras High Court ki Judge Oiramba Justice M.V. Murali Dharanbu Manipur High Court ta Judge oina transfer tawrakhibani Iramdam asida inner line permit system chana hallu haina Manipur government amadi center da takshinduna laklingai cherakta Manipur gi governor Dr. Nazma Heptullah Sagolban Assembly constituency da voter oiba yare hairiba sigi matangda Manipur government amadi civil society organization singya meeting changbi yu haina Manipur Friendship Organization Mafro na thadorakpa chirol amana pukning chingsilakli Goa ki Chief Minister Manohar Parrikar na laikhitabata Manipur ki Chief Minister Nongthabam Birena awaba fongdorakli Chief Minister na mahaki awaba fongdopagi warolda
यूनियन डिफेंस मिनिस्टर की फमसु पुरमलबा पारेकर असी यामना पुक्चेल सेंगबा पॉलिटिशियन अमा ओइबता नतना पार्टी पुमनमकना इकाई खुमनबा मिशक अमनी लेखिदबना लेबाक मियामगिदमक तौरमखिबा थबकसिंग अदु तुंगदा लाकपसिंगी तमजनिंगाइनी लेखिदबगी इमुंग मनुंगना तारिबा अवाबदा सरुक यारी हाइना फोंदोरकले भारतीय जनता पार्टी मणिपुर प्रदेशना ngasi leikhidraba Goa gi Chief Minister Manohar Parrikar gi mafamda minute ani tumina leptuna awaba fongdokre loinana mahakna leikhidaba asida nungaitaba fongdokpa oina BJP party gi state district amadi mandal office singi flag tangkhai numit humni chingthagani hairi differently able person to oiduna makhong animak chatpa ngamdana leibagi mathakta mayum maikai leitraba Wangoi constituency ki Naurem Chakprogdagi Longzam Sanatombada ngasi Disabled Development Association Manipur amasung Wheelchair Basketball Association Manipur gi maikai sel gi mating khutsinakre hiramasiga mari lenana Manipur Press Club ta paumi singa unabada Wheelchair Basketball Association Manipur gi President Dr. Thokchom Chandramani na fongdorakpada Longjam Sanatombagi yum ama sagatnaba lengakna matam kharagi mamangda ayaba piduna leire adubu yumgi foundation haigatpa ngamdabana maram oiraga hauzik fauba lengaki maikaidagi selgi mateng pirakpa leitri masina maram oiraga mahaki mayum foundation haigatpada sijinanaba selgi mateng pibani haina fongdoraki लूरीब मफम दी मरी लेनेब अथॉरिटी ना फाउंडेशन से हाना हौबिरो अदु नत्रगदी पैसा से काप याद्रे सीददी महाक से डिसेबल ने हाइब लेतबनिना अखोई पुनमंगना लोइना मदुमक्ता नंगी दमक्ता तोंगाना कापकपदी मरोयना हाइबसिदा तकनरुबदगी मागी ओइनादी लाइबक फबदगी हाबनबगी थौरांगदि तौरे औजमकीदी तौरकप लेत्रि मणिपुर लेरिबा चौरांगना डिसेबल सी लिसिंग यांखै की मरी 54,000 मु 2011 की सेंसस त लई लोइनमक से मतंग पांगबो ngमोय अखै खंगजै तबुददी खोंगनि मक्सी चटप ngमद्रबा व्हीलचेयर बास्केटबॉल एसोसिएशन की प्लेयर्स ओइरबा अदुगुंबा मियोय अमदा सुमाइना कोई फाउंडेशन से हाना हौबिरो हाइबसे कोइसु नुआइतबसे फावदगी अखैना थौरांग तौजरगा कोई मागी फाउंडेशन की अचंगबसे सीमदी अखैना मतंग असिम कोई पांगे पूरा कंप्लीटली फाउंडेशन सिमदी चलिबा था सिगी लाखलिबा तांकुन गमरीदा मणिपुर इवेंट मैनेजमेंट सेंटुना यावशंग कुमहै हाइना मिंथोनबा थौरम अमा पांगथोकलगनी हाइना फोंदोरकली मणिपुर इवेंट मैनेजमेंट सेंटुना ngasi मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा मणिपुर इवेंट मैनेजमेंट की मिहुत अमा ओइबगा लोइनना यावशंग कुमहै असिगी प्रोग्राम कोऑर्डिनेटर ओइरिबा किरण कुमार निंगथौजान हाई थौरम असि लमदम असिगी येलहौंगैदगी लेरक्लबा यावशंग कुमहै असि हेना मसक थोकना थमनबा अमदी मसिगी चटनबी मसक मुन्ना खमिननबा वाखलोन अदुदा पांगथोकनबा सिनबनी थौरमसी हाइरिबा नुमित असिदा नोंमगी ओइना हप्ता कांगजैबुंगदा पांगथोकनी थौरमसीदा लमदम असिगी मैहौरोलदगी लेरक्लबा मसाना कया अमदी आर्ट एंड कल्चर की ओइबा थौरम कयासु उटकनी हाइखी हाइबा कुमै असिदा मणिपुर की मतममगी अखोइना उबु फंगिद्रबा masana kya thangta jubilakpi suklagnabi pausingnabi thangsungoi sainaba sinasingba thromsing thrang tawjari loina manipur si singtam anigi oibana singtam anigi oiba relation da kumai kya masu hapsinaba thrang tawjari hariba thromasida manipur dalibi civil society organization khudimangna mateng pangdu loina sarukya hariba kumai sigi nunggeba waklondi iramda masigi lejariba sana khonaba amadi kala sanskritiki oiba uba phangkidraba masana kya ma hariba thromasida punnabagi thrang tawjari Wildlife and Biodiversity Conservation Committee WBCC Thobal District ki Thobi Singna Waithaupat Thobal Chingya Lairembi Maningpat amasung Ingalok Hainau Hanbi Lokol dagi Uchek Phanaba Thaklamba Langsing Phagatkre Mafam Sing adudagi Phagalakiba Langsing adu District adugi Range Forest Officer da Kutsinakre MK Sarosh Khan na iba hingna siraba punsi haina mingthonba lairik ama phongkre lairik asi Patriotic Writers Forum PWF Manipur na sintuna ngasi Manipur Press Club ta pangthokiba thoram amada phongkibani thoram aduda Wabaga Assembly Constituency ki MLA Fazur Rahim amasung PWF ki President na mathang sitna Chief Guest amasung President oina sarukya ki loinana
Sahitya Academy Awardee Dr. S. Lanchenbana Lairiki Maramda Wangangki. Om Vishnu Film Production ki Nipan Suba Oina Puthokadaba Lai Ani Haina Mingthonba Manipuri feature film ki Yaifa Thauni ki Thoram amang ngasi Imphal East Manung Chanba Bamon Kampu Makhalekai da pangthokre film asigi director Oigadoriba KP Das ki yumda pangthokiba Yaifa Thauni ki Thoram asida Film Forum Manipur ki chairman S Mangol Jao Bamon Kampu Gram Panchayat ki Pradhan Naushekpam Rabi amasung Ampimpa ki secretary N Prem na chingba film gi masak nairaba miyoi kya na sarukya ki athuba matamda namba hauragadoriba film asi nungshi nungol phagi amasung action da yumpham oibani hairi film asida shilhaiba Biju Idhau Surjit Gita Ratanlai Kinikar Shyamna maruoiba saktam sing langgadori loinana L Premjitna producer amasung Prane Yumkhamna story amadi screenplay Oiduna Puthokadoriba film asida S Momona ahanba oina saruk yaduna miyamda saktakadori Tripura Bangla Sahitya Parishadna Chahi Khudingi Piba Sahitya Ratna Mana Phangdaba Singhi Manungda Ziribamgi Lalpani Khuldagi Saireng Iba Journal Islam Baruya Yaurakle Parishad Asina Mana Asi Pinaba Miyoi Nifu Khangatpagi Manungda General Asi Mahakna Saireng Chanipan Lom Ikibabu Sakhangduna Khalakpani Hairi Aibasi Mahakna Bengali Lolda Manipurbu Singthaduna Ikiba Saireng Marifurom Ningthi Rabi Manipur Haina Fonglagani Hairi Late Dr. Ningombam Ibobi Singh Memorial Trust na ngasi Kaibi da leiba Yaibilen Children Home da Cheng amasung Hawaii na chingba chana thaknaba polam kaya mateng pangkre Dr. Ningombam Ibobi na laikidaba Chahi kun suba kumon thauramga mari lenana tengbang potlam sing adu khutsinakibani Modern College Porompat ki B Boki Mahiroi Singna Sinduna Cleanliness First Education Letter Haiba theme that sit sengbagi thabak jathakre Ngasi Singjamai Supermarket ta chathakiba sit sengbagi thoram adu lamdam asigi miyamda lunana Laiba hainabe thamnabagi paujel piba oina chathabani hairi loinana Manipurgi achauba kumhai amasu oiriba yaushang kumhai manungda plastic khau sijinagumsi hairi Wangsing Tentha Rota Niom Lana Lambi gi nakanda dukan amadi fencing tawshil leiba asi lambi asida chaliba miyoi singna accident na chingba khudong thiba thok tringai mari lenaba singna miching changbi yo haina Tentha makha leka youth development organization na thadorak pachirol amada khangalakli hauzik sanabagi pauda humpumathoi suba Sir Churachan Singh KCSI CBE Memorial Football Tournament ta Note Imphal Sporting Association Thangmaiban quarter final changbangamkre Ngasi Kumal Lampak Tough Ground Sanakiba Tournament Asigi pre-quarter gi match amada Note Imphal Sporting Association Thangmaiban gi Sanaroi Johnny Komna match asigi kunmathoi suba minute ta Panjil ama chankraba matung Southern Sporting Union Singjamaina Sanaroi Oiriba and Sushilna match ki marfugatara suba minute ta Panjil adu handokpadagi match asigi apiba matamda team animakna Panjil amamam chanaduna match asi draw tabadagi football tournament asigi chana pathap ki matung ina kicks from penalty marks na match asigi aka apogi laibak lepna bada Note Imphal Sporting Association Thangmaibana Panjil manga aduga Southern Sporting Union Singjamaina Panjil ahum khak chanbadagi match asi Note Imphal Sporting Association Thangmaibana Southern Sporting Union Singjamaibu Panjil taruk marida maithiba piram laga tournament asigi quarter final changbangamki Manipur gi miyamna Father of the Modern Games of Manipur Haina Singthanariba Churachan Maharaj gi mingda All Manipur Football Association na
ꯏꯪ 1980 ꯍꯧꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯃꯄꯥꯟꯂꯝꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝ ꯑꯅꯤ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝ 28ꯒ ꯂꯣꯏꯅꯅ ꯇꯤꯝ 38ꯅ ꯅꯣꯛꯑꯥꯎꯠ ꯕꯦꯁꯤꯁꯇ ꯂꯝꯕꯥ ꯇꯧꯅꯔꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23ꯗ ꯁꯥꯟꯅꯒꯗꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜꯗ ꯅꯤꯁꯥ ꯊꯥꯡꯃꯩꯕꯟ ꯑꯃꯁꯨꯡ ꯅꯦꯔꯣꯀꯥ FC ꯁꯉꯥꯛꯐꯝ ꯑꯅꯤ ꯂꯝꯕꯥ ꯇꯧꯅꯔꯒꯅꯤ अहानबा WDYC State Level Under 13 Boys Football Tournament Kripsa Team A Nauremthong Mai Pakre The West Development Youth Club Lamding Khunau Lamsang na sinduna ngasi sanakiba football tournament asigi manga suba league ta Kripsa Team A Nauremthong gi sanaroi El Surajna match asigi mapan amadi taramari suba minute singda panjil ani chanduna Yumbu WDYC Lamding Khunau bu panjil ani amada maithiba piba ngamki match asida maithi hauraba WDYC lamdeng khunaugi amata ngairaba panjil adu match ki nifuga taret suba minute El Premna chanki The West Development Youth Club lamdeng khunau lamsangi sanabungda chathariba tournament asida team nipana group ani thokna khaidoktuna sarukyari hayeng sanagadaba taruk suba league MLYC mayang langjing amadi RFS malom ani lamba taunaragani World Archery Youth Championship 2017 medal Laurakraba Ningthauzam Jamson ngasi naharup apunba Mairapaibi Khetrigao Assembly Constituency Harau Tayamna Oktuna Pukning Thogatkre Thauramadu Palace Compound Laiba Lamyanba Shanglenda Pangthokibani Panbayabadi Inglisingani Taraga Tareta Argentina gi Rosario da Pangthokiba World Archery Youth Championship 2017 da Recurve Junior Mixed amadi Recurve Junior Manned event Ningthauzam Jamson na gold amadi silver medal laurakibani Thongam Binodevi Memorial Trade amasung Friends Union Club na chahi khudingi state ki thakta pangthokpa tarataruklak suba Thongam Binodevi Memorial Marathon English singani taragama panchahi asigi oina thasigi tangkun gahumdoi da pangthoklagani marathon asida ahanba anishuba amasung ahum shuba taraba mioida lupa lising tara lising manga amasung lising ahum ga loinana citation ama piragani hairi aroibada bulletin asigi headlines amhona miyam da thamjari April 13 da pangthokadoriba ahanba tangkaki Lok Sabha Mikhalgi notification ngasi thokre mirep chep pisinbagi matam ngasi dagi hauraga Mars ki tangkun ga manga fawba oigani Taratret suba Lok Sabha Mikhalda Manipur gi outer amasung inner Lok Sabha seat singda Sif Sena gi candidate amata puthoklaroi BJP gi candidate singda saugat lagani hairi Amasung lakliba Lok Sabha Mikhalga mari lenana Haingang Police Station Sangafamgi akoibada thihumbagi thabak chathabada yungau liter 550 ga mari phagat pangamkhre